Bhumi Chauhan, London Chatnabagidamag, Ahmedabad Talaiba, Sadar Vallabhbhai Patel International Airport Tamna Lakhi, Mahakna Tongadaba Air India Flight AI 171 Tongnaba, Hove Lakhibani, Adubu Laibak Phaba Haigadra, Mapugi Thauzana Mahaki Matam Yaudri, Taibang Sinta Pangthokadaba Watli Khanbagira, Airport Chatkadaba Lambi Adu, Yamna Chinba Maramna Minitara Delay Tawudagi, Mahaki Flight Air India AI 171 Tongban Nankide, Asumna, London Chatpagi Kongset Adu Maitiki, Nungaitana Mayum Halakpa Taki, Mikup Kharagi Matungda, Tu Sumba Pau Amatarki, Mahakna Tongadaba Flight Adu, Airport Ki Runway Dagi, Kilometer Manga Mupairam Laga, Manak Adu Aida Laiba, PG Hostel Amagi Building the Thumzilaga Crash Tore Havi Pau Amatarki, Makok Tagi Makong Forward to Sumkiba Kangode, Bhumi Chauhan Asumna Miam the Fongdoki Madudi, Mahak Togdok Adu Hector Etaba, Mioi Kayagi Tawai Mangle Kanbada, Mangum Lava, Yamna Nungaitaba Awaba, Haifam Kangdaba Amani, Amadi, Masapumba Pangthaki, Satpapawangam Kide, Wakal Asida Pungang Hangbugum Kanki, Tasengbadi Mahaki Nupa Adu, London the Labani, Bhumi, Mahaki Sahi Anigi Matunda, Suti Fangduna Mayum the Lakibani, Mahaki Suti Matam Loreduna London the Amuk Hanabagidamag Flight Adu Tongba Lakibani, Mahaki Punsigi Kawangam Larudaba, Mahakna Sor Funkatlaga Haifam Kangdaba, Kontang Nabu Kunzelda, Minute Tarakak delay Taurubaduna Mahaki Punsika Lakibani, Minute Tara Adu Mahakna Matam Sana Yoram Labade, Mahaksu Laibak Tiba Ama Oiram Gadavani Sonzaki, Amaromda, Air India AI 171 Aduda, Sungta Tazabangam Larodaba, Mangum Lava Tawdok Amana, Mioi Sanini Funitoy Tongliva Flight Aduna, Head Building Aduda Tomzalaga Crash Tawada, Plane Aduda Tongliva Mioi Kudimak Hinglam Laroi, Loina Siram Lani Kalingai, Rames Biswakumar Warini, Plane Aduna Hek Jungsilaba Matung, Second Kuntramuk Lairaga, Yamna Hobo Konzel Amataraki, Mikup Karam Manglan Gum Tauraba Matung, Rames Biswakumar, Fuk Hogotuna Yengbada, Mahaki Akoibada, Asiba, Maina Loktok Lava Haksankaya Amadi, Maset Mai Sak laga tariba, plane gi macheching uraki, Mahak ingaw ngaw na sen bahuraki amadi, tunglom dagi kanagumba kharena Mahak po konsilagi ambulance amada hapkalaki, aduga hospital di puviraki, Rames Biswakumar, Mahak khaktamag, Mioi Sanini Funitoy Tongba flight aduda hinghouba misak ama oiki, Mioi Sanini Fumathoidi adumak loina siki, Rames ki thogdok asina ngasi fawda, aviation gi history da, pumtoy toyna kairba plane amada hinghouba misak ama oina, history da lehauragani.